Hojikti anouba ma laebako ngarang nahan January gi date 1 da pokhiba ngang se generation beta hai noisina generation Z ko generation G ju hai ko aduna kedoge habada AI se generation beta di artificial intelligence ka pullaga chat khaneba ada lakadoi ba sahi kharasda akoina interview chapa matamda artificial intelligence yaro kaneba kedowi nogi data phala kaneba moidi nogi larik haiba haitaba nogi mark sheet ka kada tongana thamakanda moina check tawgadoi se nagi social moral responsibility leiba leitabra yang kaneba C social SMR so yaro taragadi nang interview pi matamda nogi mobile phone de nogi social media nogi Facebook account de nogi Instagram account de noina haukiba chahi myam sida samaj da moral sokpa yaba wahi wata yawbra je moi phaja yang kane samaj da moral sokpa igiba mi singdudi hojiki matada thabo phangaroi adu kaimba social moral responsibility se corporate sector da chanarak taragadi akhoi manipur da ba angang sing tangkhayam thabo phangaroi kaino di Facebook ta inai myam se athiba phataba phajadaba myam se inari bako aduna ai nang lei ngasi de haide se social media haiba Facebook account namane bida message thanaba phawboda noina di kanam ta uroi khangane ba but data scientist ka haiba mi sing se data scientist ka leiba artificial intelligence noina delete tawbida noi record lo leine aduna ngasi degidi social media se phajana sijinabiba hata haudi pot ibidaba kaina social moral responsibility lakadore adunagi generation dadi mi na interview laro so maning de camera am yawneba adu camera da kaino artificial intelligence ne aduna hojikan di Google dadi hore Google company dadi ko CSM je hore aduna Google company da hojik chat matamda anopomi uroi masanoi bu uroi mayang kang bu uroi fit taw mi katang lawe moidi